Ainana hotnaringai tungi khalhodavana Ngashidi Lamdam asi Hiram Khudingda maning Halle haina MPCC ki President MLA Outram Ibobi na phongdokhrei wafam asi India gi ahanba Prime Minister Pandit Jawaharlal Nehru gi humbunithoi suba leikhidaba numit kamari leinana Congress Bhavan da leiba Jawaharlal Nehru gi mitamda lei sukatpigi thoramda mahakna phongdokhibani Thoramadu Hanagi Ministers Amasung MLA Singh Yaun MPCC gi Youth Congress Amadi Civil Dalgi Thomis Kayana Saruk Yaki Lay Sukatpagi Thoram Noraba Matung the MLA Okram Ibobi na Paumi Singh the High Ngasi Lepak Asida Petroleum Product Amadi LPG Yaun and Nong Madatangai Fadana Changma Polam Khudingda ki Mamal Wangkat Kray Malem gi oina economy khwaidigi chawbada manga subada leiramba India asi ngasidi taruk suba mafamda hanthakre makna makha tana hai lengak asina matam gi oina tahogadaba thabak thoram kaya paikhatpagi mahut mikhalda wakhal thadaringaida lepak asi maning halakba haibadu oire amarom state asida furup ani gi miyoi sing fajinduna thamnaraga ngasi fawba thadoraktaba amadi paliba lengak asina zo fajin khriba miyoi singi punsi kananaba honadaba haibasi angakba fawi thokliba thodok wathok sing asi gi teksak pumna mak center amadi state lengak na pugadaba Hainaso Mark na Fongdoke. Sahi supase election si kamai toroga kari means toroga kari upai toroga power pai na naba kada khanba lepak si ki future ki plan future da kari wo wale si khanda aduna ni matam ki oiba adu election kapta kamai toroga mai pak na tawsi election si kamai toroga si kapta tawba aduna plan kaya kari lakoi si tor di kari toroga hai bisi tahogda banu ni ngasi India da tongan mafam the petroleum ki product ka or gas ki product ka workers or hanalemba India ki mayam ne su hena compare India si ahum chuba paidagi mapangan kan ba economy da karida yam mapangan ba wormado projecti Japan UK Germany overtake tawna hanadi third largest country economically wormado projecti sixth position ji handare machine yam samna hayda Machina Matamatanggi reforms Kayamat Hogoto Mayam Tahuta election Katada the Moy my one's a lagi future Machi price inflation Kante Amakante in all respect no Hunter Gani Hibasi Machini appointed Mayam that comes in